ngasi October ki tang 3 thang numitki Imphal da phongbu pau chekarage lines pathokjarage taminarasi COVID-19 positive oi binupi ama leikidre punna 68 sure Manipur da record oina pung 13 da anauba COVID positive case 239 hengatkre Manipur da tang 38 phawba chatnagadaba unlock 2 gi guidelines thokle School coaching institution sing amugan hangdoknabagi matangdadi tonganba order thokadawri Uripok ta mi 19 positive oibadagi containment zone lauthokre Mafam kayada Gandhi Jayanti thoram pangthokre Lamdam asi shanti leiba hingsa leitaba apunba India ama semlasi Biren Congress na Farm Bill ahumgi mayukta protest tokre Longmi singi kholaw namthaba yaroi Bill ahum withdraw taw M Okendro India na Myanmar da lalawba sing sinanabagi khudiyek pinanaba taknakre Nupi ama mafi marol amata yaudana hotel gi ka manungda mangaksam lakhatuna halaga thamnamle Manipur dagi purak palupa crore 8 ki heroin Kolkata da phare Assam ki police SI lobigi scam da chenaba BJP leader phare US Mikal Mamangda President Trump loinabi Melania COVID-19 positive oikre Amazon employee lising kunlom positive oikre amasung Fit India campaign da leibak asigi miyoi crore 10 gi mathakta saruk yaki Kiran Rijiju Thank you